मेस पौदम मियंग ताबिरी बसिंग बुसुरबलाना खुरुमजरी नसिगी मरोइबा पाउ पिजरी जाति की मपा महात्मा गांधी के हुंपुतरा हुंदुशुबा लेखिदबगी निंगसिंग कुमोन पांगथोक्तुना इकाइखुमनबु उतख्रे एजुकेशन मिनिस्टर एस राजेंद्र कॉलेज सिंह सरप्राइज विजिट चतख्रे एग्रीकल्चरल लॉ सिंह था 19 चटनाखिरोय हाइना प्राइम मिनिस्टर नरेंद्र मोदी ने हाइख्रे लोइनाना फर्स्ट देवन मेमोरियल 7-a-side फुटबॉल टूर्नामेंट ईस्टर्न साइंस स्कूल मोरेगी ग्राउंड ngasiदagi haudokhre पामुचा खाइने बिजरी फादर ऑफ द नेशन महात्मा गांधी की हुंफुतरा हुंदोइरक सुबा लेखिदबगी डेथ एनिवर्सरी दा लेबाक असिना इकाई खुमनब उतली 1994 की नुमित असिदा महापो हातखिबनी धर्म पुनमकी ओइबा लाइनिंग लाइसोल राजघाटा पांगथोकी प्रेसिडेंट रामनाथ कोविंद वाइस प्रेसिडेंट वेंकैया नायडू अमसुंग प्राइम मिनिस्टर नरेंद्र मोदी याउना सकनाइरबा मियोय कयाना महात्मा गांधी की मफमदा लैकतुना इकाई खुमनब उतकी महात्मा की ट्रूथ एंड लव की लंबिदा मियामसु इनसी हाइना प्रेसिडेंट कोविंद ना हाइकी फिल्म डिवीजन ना फिल्म अमा उतुना फादर ऑफ द नेशन की मफमदा इकाई खुमनकी मिनिट 19 सांबा गांधी रीडिस्कवर्ड हाइरिबा फिल्म अदुना स्वादेश की वाफमबु मचा खाइना नैनरी हाइरी चहे खुदिंगी लेतना पांगथोकनबगुम ngasisu Manipur Pradesh Congress Committee na senduna Raspita Gandhi ji gi humbutara humdoirak suba lekhidabagi numit palan ngasi BT Road ta leiba Congress Bhavan da pangthokre thoram aduga mari lainana CLP leader o Ibobina hairaduna ngasi asi International Day for Non-Violence haina United Nations fau recognition piraba numit amani amadi mahakna Bharat po ningkha tamnaba hotnabada mahaki thongna lingjen bu tobimal amadi ikai khumnaba oina थरम असे पांथोकपनि हाइना फोंदोरखि थरम अदुगा मरि लाइनना MPCC प्रेसिडेंट गोविंदास कोंथौजम CLP लीडर ओ इबोबी CWC मेंबर गाइखांगम कांग्रेस की लुचिंगबसिंग सरुक यादुना पांथोखि कांग्रेस कर्मी कोई कुनमना महात्मा गांधी जी दा नामना भारत असिनिंग खा तंबा थंगनबा होनाबिरंबा अदुगा मागी लुगुमा थोनालिंग जेना दुबो इकाई खुमनबा उतपगा लोइनना कांग्रेस कर्मी कोई खुदिमना बाबुना संदा तौबिमनि खंबा उत्पा इकाई खुमनबा उत्पा कोई खुमनमना माबो सदाने कतना इकाई खुमनबा जरिबनि Ngasi 44 Assam Rifles under the aegis of 22 Sector AR IGR is na Sinduna Raspita Mahatma Gandhi ji lekhidabagi ningsing numit oina sai diwas haina palan tawduna Tamenglonggi Jarunang Pakta pangthokre lekhidraba Mahatma Gandhi bu ningsingba oina pangthokiba thorom aduda commandena uchingduna lekhidrabagi photo da laisu katpana mapung oiba thorom oiki thorom aduga mari lainana unity peace madi non violence ki paujil puba 10 km ki mini marathon amasu कमांडेना लमथाकी जूनियर सोशल साइंटिस्ट हब कक्सिंग टीम हेलमेट कक्सिंग ट्रैकर्स अमदी समायुंबी महाइकोन मॉडर्न प्रोग्रेसिव एकेडमी कक्सिंगना पुन्ना को समरग सिंदुना ngasi महात्मा गांधी लेखिदबबु निसिंदुना मार्टियस डे 2021 पालन पांगथोकपग लोइनना गांधी सीदा हिदाक सिंह हाइना मिथोनबा मणिपुरी एंथोलॉजी सोवेनर फोंख्रे समायुंबी महाइकोन मॉडर्न प्रोग्रेसिव एकेडमी कक्सिंग चुंगनांग आसम रोड पांगथोकिबा थोरमदुदा अदांगी सेक्रेटरी KSS Surjit Amadi Gandhian social activist and Amuyamana president member Singh Oiki. Thoramduda Nauriba Mahiro Singh Iba Gandhi Sida Hidak Singh Minthonba Manipuri Anthology gi Nipan Suba edition Phong Bagalunana Aiba Biramangol Pukrambamna Hey Ram the first step of the Mahatma's last journey haiba topic da Wanganki.
मणिपुर हौजिक पुंग कुनमरी जनरल पॉपुलेशन लगी मियोय 16 सेंट्रल आर्म पुलिस फोर्स CAPF की पर्सनल अनि अपुनबा मियोय 15 नौना कोविड-19 पॉजिटिव ओइबा थेंगरे लाइचत असिना पुंगफम सिगी मनुंगदा मी सिहनखिबगी पाव लेते मियोय 12 नाबा फदुना डिजास्टर तौखिदुना स्टेट सिगी अपुनबा कोविड-19 कंफर्म केस मसिंग 19,952 सुरे सेखिबना चाहोम हुंपुतरा माथुई नि नाबा फकीबगी मसिंगना 19,995 अदुगा एक्टिव केसना मियोय 153 लैदुना स्टेट सिगी रिकवरी रेट चादा 94.25 ओइरे नौना पॉजिटिव ओइख्रबा मियोय सिंगदु जेनिम्स मंगा जीवन हॉस्पिटल थौबाल अमदि चुचामपुरदा अममम बबिना डायग्नोस्टिक अमदि सिजा हॉस्पिटल दा अनि कक्सिंगदा अमा थेंगनखि मखोय इम्फाल वेस्ट डिस्ट्रिक्ट अमदि कक्सिंग डिस्ट्रिक्ट तगी मियोय मरी इम्फाल ईस्ट थौबाल चांदेल चुचामपुर अमदि कांगपोपी डिस्ट्रिक्ट तगी मियोय अमममनि पॉजिटिव ओइरबसिंग कोविड केयर फैसिलिटी फंगहनबगा लोइनना डिपार्टमेंट की माइकैदगी लौखटफम थोकपा मेडिकल प्रिकॉशनरी मेजर्सिंग लौखटले हाइरि कोविड-19 लाइचतना मरम ओइदुना ममांग चाहे इंग्लिशिंग अनि कुनगी मार्च थादगी लमदम असिगी महिरोइसिंग लाइरिक तंबत लेतुना लाइरुरबा मतुंगदा मणिपुर सरकारना लौखिबा फिरेप अमगी मतुंग इन्ना हौखिबा जनवरी 19 तगी क्लास 9 दगी 12 फावबा अमदी कॉलेजसिंग हांगदोक्तुना हौजिक क्लास तथबा हौरिबा असिदा ओजासिंग अमदी महिरोइसिंगना मपुंग फाना सरुक यादुना लाइरिक तमलिब्रा हाइबा अदु ngasi एजुकेशन मिनिस्टर सोरok खाइबम राजेना लुचिंगदुना एजुकेशन डिपार्टमेंट की मरी लेनबा हायर ऑफिशियल सिंगलोइनना सरप्राइज विजिट चक्रे सरप्राइज विजिट अदुदा जीपी वुमेन कॉलेज ता सुपनतगी ओजा अहुम मरी दगी हेना कारमदबा थिनकी लोइनना कॉलेज कारमदबा ओजा सिंगी मथकता दाइस नन पांदुना लोकफम थोपा थबक लोखलगनी हाइना एजुकेशन मिनिस्टर एस राजेन फोंदोख्रे एजुकेशन मिनिस्टर एस राजेन की सरप्राइज विजिट असिदा लोइनखिबा पाउमिसिंगदा महाकना फोंदोखिबदी ngasi asi DM University, DM College, Arts and Science, Imphal College na chimba ahanba oina surprise visit tawki. Surprise visit tawbagi maramdi chathariba classing adu SOP amadi social distancing ngak na chathabra loinana oza amadi mahiroi sing mapungfana saruk yabra haibadu yengsinbani. Karigumba SOP amadi social distancing ngak class chathaba tarabadi kanagumba mahiroi amadi oza ama COVID-19 positive oirakpa matamda positive oibagi chang asuki matik hantare haina harauriba se khanghodana hengalak बगी मरम ओइगदौरिबनी मदुना लाइक तमदबसु यादे कोविड-19 वायरस असिंग आथुक्तबसु यादे हाइकी मिनिस्टर मखा ताकिबदी ngasi खोंचत अदुदा हायर एजुकेशन अमदि टेक्निकल की कमिश्नर हरे कृष्णा डीएम यूनिवर्सिटी की रजिस्टर एजुकेशन यूगी डायरेक्टर न चिंगबसु सरुक याखी लोइनना मणिपुर कॉलेज तसु सरप्राइज विजिट चथकी मिनिस्टर ने नुंगाइतबा फोंदोखिबदी ngasi जीपी वुमेन कॉलेज दा सरप्राइज विजिट चथबा अदुदा ओजा अहुमरी दगी हेना कारमदबा अदुनी कॉलेज कारमदबगी मरमदी मार्टियस डे गी थरोंग कमरी लाइनना लंबिदा ट्रैफिक जाम ओइबदगी लाकपा ngamdabani हाइना पाकुम पिरकपा याउखी अदुबु थेंगबसु थेंगना कॉलेज लाकदबनी मदुना कॉलेज कारमदबा ओजा सिंगी अटेंडेंट रजिस्टर चेक तौरे मदुना एब्सेंट ओइबा ओजा सिंग डाइस नन पानबा हौरगनी हाइकी मेलोंग चटपा कांदा आइकोई Honorable Chief Minister yauna review meeting to bakana work di makhat chatharamdre hariba mayam singa siso so-called notice isada phangda tawdana press media gi khutang da hapa kanda Manipur da ITI Nepal 2013-14 dagi structure hogiba mayam hangba mayam singa do khonji phawa complete oidaba mayam singa se koi media gi khutang da koi so-called notice loina mak piraga work kalani ai sisu thika da singa appeal tawri मणिपुर तोंगान क्लब ऑर्गेनाइजेशन सिंगना अफबा सानरोय सिंग पुथोकपदा अमदि लेबाकी ओइबा इशू सिंग दा लौरिबा थौदांग सिंग असि सिंथानिंगाइनि हाइना कंज्यूमर्स अफेयर्स एंड पब्लिक डिस्ट्रीब्यूशन मिनिस्टर TS सैतबर्त सिंगाना फोंदोखरे वफम असि ngasi यूनाइटेड यूथ ऑर्गेनाइजेशन सिंगजमै वांगमा बेगाबति लेकाइना सिंगना पांगथोकिबा क्लब असि यांखैरक सुबा गोल्डन जुबली सेलिब्रेशन दा चीफ गेस्ट की वारोल पीरदना फोंदोकिबनी मिनिस्टर मखाताना फोंदोकिबदा लंदम सेदा लॉ एंड ऑर्डर की फिवम फगलकलबनीना क्लब ऑर्गेनाइजेशन सिंगना अकोइबगी फिवम फगतहनबा माहिरु सिंगदा एजुकेशन गे लमदा साना खोटनबा अमदी अतै हिरम सिंगदा मसक थोकपा थबक पाइखतुना अफबा माहिरु सिंग अमदी सानरु सिंग पुथोकनबा होटनसि हाइकी चाही अमा चुपना चथगदौबा क्लब असिगी चाही यांखै मपुं फारकपगी थरम अदुदा डिप्यूटी स्पीकर कोंखाम रोबिंद्रो सेकमाई केंद्र की MLA H Dingo IMC वार्ड नंबर 18 की कॉर्पोरेटर एन इनुंगान देवी अमदी
UYO gi President H Parameswar Singhana mathang sitna Chief Guest of Honor amadi President oina saruk yaki tharum aduga mari lainana club asina konnom famda laiba class 9 dagi 12 fawagi pangthokiba parikhyada ma wangna fanglakhrabi mahiroi singda meritorial award enthokpaga loinana chahi lisang sitna club asigi damakta achauba thodang lorkraba haujaujik hingliba amadi laikhidraba singi imung manungi miyo singda kudol pot piduna ikai khuna botki 3 days open symposium debate and discussion program for candidates of Musu election asi MU da election monitoring committee na sinduna hodokre ngasi hodokpagi thoramda School of Life Science School of Humanity amadi School of Education oina CR gi merep oigedaba sing oina role of student union haiba team da pangthoki ngasi gi thoram asigi matangda Musu election gi oina singkiba election monitoring committee gi convener TH Suresh na hai Musu election asida merep oina thoklak Singi wakalon amadi makogi talent sing adu uthok na bagat loinana afaba mirep khana na bagi khudong chaba pi na bagi tanja lobani makatana lakadawriba February 3 da pangthokadawriba election asegi mamangda hariba thorom ase pangthokani phungdoki February date 2 da office bearer oina thopugudoriba singi oina akoi program am su pangthok jagani aduga date 3 fawba koi lepna hariba candidate singi markta debate competition tongna hanba koi symposium topic sing piraga nganhanba amadi discussion na tawba aduga loina na koi mahirui sing mayam dagi interaction tawbu yaba koi question arise tawbu yaba haiba forum sing si koi lepna koi election sing mari lena koi pangthok Imphal Randoniers haina mingthonba 400 BRM Brevet de Randonier Mondioski Ultra Cycling Event da saruk yaba cyclist tarak ngasayo Imphal da laiba hapta kaglaibungi gate tagi social activist amasung Mistress India Legacy Photogenic 2019 Miss Nirupama Khumana flag off tawduna lamthakre Paris ki Super Randonier series ki saruk ama oina ultra distance cycling series Manipur gi su ihan hanbo oina the Ultra Cycling Wing of Manipur Adventure and Mountain Biking Association Mambana sinduna ngasi nupi cyclist yauna miyoi tara khongsan ki makoi singa cycle na Manipur gi district nipan fauna thawgani hairi tharumaduda Mambagi President Dr. NG Arun Kumar Singh na phungdokibada BRM event asigi international governing body oiriba Paris ki Audex Club Parisian na hodokduna India gi oina Audex India Randoniers AIR gi meeting makhada Manipur da ihan hanboina Imphal Randoniers asi akaknaba matam amasong akaknaba distance adu yawnanaba ngasi lamthakiba cyclist singna thawgani hairi ngasi district police Kakchingi Superintendent of Police Victoria Yenkhom na Tuchingba Narcotics Affairs Bureau NAB 39AR Channel Forest Division Narcotic Control Bureau gi apunba team amana Waikhom Police Station gi manung chana laiba New Chayangi mamang thangba chingda ekar taret rom da tharamba popi pambi sing paktak na yanthai kre Kakchin District Police ki Additional SP Law and Order White Joyras MPS Additional SP Traffic Roman SGPO Sugnur Rameshona New Chayang Village Authority gi Chief Kalunana Mike Sizna duna khunjasing da popi pambi thaba haiba ase lona yade popi thaduna lona yadaba thabak tawbasing chairak phangba yai maram aduna makha tarakpada lona yadaba thabak sing tawdana basu khangalamki popi pambi yankhatpa aduga mari lainana Victoria Yenkhom SP Kakching na hai Manipur gi CM oiriba N Birena luchingliba lengak asena war against drugs ki Changsilakliba khongthang asigi manung channa akaknaba pau ama fangbadagi mafam asida popi pambi yanthatpa lakhibani popi thabagi thabak asi miyamna tawbiganu logi makhada chairak phangba yai haiba ase kaubiganu haina phungdoki Waikhom Police Station ki jurisdiction ki makhada leiba New Chayang Village asida District Police amadi NCB NAB amadi 39AR gi company ama yauraga ekoi poppy plantation asi destruction tawjare hariba si source ki pau phangbadagi ekoi ngasi lakchabani patients ta yauriba mi khudima khungi mi oigera mapu oigera knowledge leba to inform pirak taba khudingmak ain gi matungina cherak lokhatkani ngasi ayopung mari rom tahabada kumbi police ki manung chanba wangu nupa chengi Imphal Turel da mauna ha amagi asibak chang taduna lairambadagi lu kaiba chatpa miyo emana thengnarakpadagi police na forensic science ka loinana laklaga lokhalaga rims ki mokta thamkre lakhidrabi adu loitongwam ongbi memi sana devi
Chahi Kuntra Humdoi Mapuroiba Rosen Wangu Ahalup Awang Lekaidagini Tagdoksigi Matangda Nupi Mapam Mongsangagi Imumanuna Fundorakpada Mishi Asi Jingnai Lagduna Hadba Oigani Achum Aram Tidopinaba Ngasi Monsangai Sun Club Mamangda Wakat Mifam Famduna Protest Okre Protest Saru Yakibi Monsangai Kanbaluki Ko Convener Surrender Chenlaina Fundokibada Laikidrabi Memi Devi Rosenda Mayum Pandana Matani Lairabini Matam Karagi Mamangda Imumanu Puna Laktuna Mapamda Lairakibani Nimit Humligi Mamangda Nupamayum the Chakibani Nasayu Nganbada Memina telephone the Imum Kaina China Batole I will overlap you Hirakibalai Masagi Matung Ikan Kanadana Mahaki Mapureba Rosena Memi Tiba Kangre Angangsu Kaptuna Lairi Hiraki Matam ikan Kanadana Turiel the Siraga Leram de Haribasi Yam Chinganingai Oi Mahak Masam Matanta Society Wani Haibataza Postmortem Tauduna Achum Aran Putopiu Generibasing Aingi Oi Bacharak Bibu Haiki Manipur Government College Sing Makoi Makoi College Sing Da Makatana sit in protest Ki Khongjang Sathari Khongjang Asi Government 7 UGC Pay and Regulation 2018 ki order adu thoktabagi mayokda Fekokta democratic form da Chamsinba Khongjang de saru amani cabinet na lokiba decision ase thaba oina paikhatri fawba democratic oiba mawangda Khongjang leptana changsinaba warep ase thasigi haukiba tangni panda NG College Imphal da pangthokiba sit-in protest meeting da lokibani haina Federation of Government Teachers Association Manipur ki chairol amana hairi Chero sina makha taraduna cabinet na approval pi kiba tha manga faraba fawba order thoktabasi yamna sathiba issue amani cabinet na approval pi khraba ase thaba oina onthokpada thintarabadi higher education Manipur amasung mahiro singda kudong chadaba kaya thokhalagani Manipur government ki atai employees singdadi 7 paid piraga college oja khakta hundoklam liba asina karigino haina hangladuna Fekoktana Manipur gi honorable chief minister da kudakta 7 UGC pay and regulation 2018 ki order Thokpinaba Chero Sida Appeal Tawagli Inspector General Assam Rifles IGAR South Amadi Headquarters 9 Sector Assam Rifles ki Midyang Makhada AR None Battalion na ngasi None District Laiba Thabak Fangdaba Nama Swereba Miyoi Anida Welding Road Kaluna na Welding Machine Amadi Kuchu Khulai Yenthokre Hariba Kuchu Khulai Sing ase Handicap People's Front None ki Kuthangda Yenthokibani Polam Sing se Yenthokibagi Pandamdi None area da Laiba Thabak Fangdriba Disabled Youth Singbo Local Youth Singa Hinglinaba Ngamnaba Masana Masabu Thabak Pijanabagida Tani Masigi Polam Sing ase Yenthoktungai Mamangda Battalion Mechanical Transport Workshop ta Disabled Oiribat Nahasingda Welding gi Thabakida Training Supiki Nase Manipur Food Industries Corporation Limited ke Vice Chairman Oiriba ke Sarat Kumar Singha na Jiribangi mafam kayada mahakna sel putoktuna sengbat sagatliba mafam sing koina chatuna yingsinkre ngase ayo Kamaranga Layanbi Lekai amadi kadam talaga chatuna yingsinkiba aduda Layanbi Lekai ki khunja singna makhatana lambi amadi side wall sembinaba ofam thamlaki kadam talagi club sariba dusu yengbaga loinana club ta football su kusnaki Matung Khilgat ki Sanero Singda Bol Supi ki Makhatana Jiri College da Lagtuna Award Pasing Yingsin ki Kungsat asigi matangda ke Sarat Kumar Singha na haikibada ngasi ayo angan badagi hauraga mahakna amadi mahaki timna lakachaba development work singi fibam yingsinba chacharuba matamda club sabagi club singi lairiba fibam lambi singi oiriba fibam adu ubada yamna pukning thawatningai ni haina phungdoki club sabagi club singi lairiba fibam aduga lambi singiba gi oiriba fibam adu ubada yamna pukning thawatningai oiba aduga lamnamasigi Raja Singh Yamna Corporation Pibiba Mating Pibiba Duga Chalu Magi Punamakta Koigi Praja Singh Magi Digi Siba Denana Pibirakiba Blessing Punamadu Damakta Upon Punamaka Nividi Praja Punamaki from the Haki from Magi Digi Single Development to Hinjere Wato Oiba Agricultural Law Sing Adu Tatara Nipan Chatnakiroi Haina Prime Minister Narendra Modi na ngasi phungdokre
Maragasida Waroishin Puraknaba Tawani Haiki Waroishin Puraknabagidama protest with Lomishingi Lukayagi Mihul Singa government ga Mapalak Warisana Krabani Adubu Waroishin Amapurakpadi Namdribani Republic Day Numita Red Fort Sikh religious flag Amachinkatlui Haibagi Wahaudagi Hingsagi Thaudok Sing Toki Lo Sing Asigi Matang the Pangtokiba Party Punamaki Oiba meeting da Prime Minister na Haikibada Lomishingi Wafam Ase Lautuk Lokoi Laitana Warisanaba government Pami Red Fort Tokiba Hingsagi Taudoki Matanga PM Modi na Haikibada Madu Aina Tofam Topa Singdo Taurasanu Todo Adugi Matungagi Delegi Border Singhu Gazipur Amadi Tikrida Lomishinga protest Thariba Fam Singda Unkatnabagi Fibam the Lady Marak Aseda BKU Give Rakesh Tikri na Haikibada Lomishingi the Manta Mahak Lebdi No Mai Maruga Tenanaba Sem Sare Uttar Pradesh ki Muzaffarnagar da Lomi Lisingtara Lomishingi Mahapanchayat Famki Hairi Lomishingna protest Thariba Famsing Adudagi Chat Kinaba Pung Kunmarigi Oiba notice Mapikre Hairi Amaromdana Lomishingi Look Ni Furomna Semba Samjukta Kishan Morchana de Makoi notice Fangde Haiki Sanabagi Pau First Deven Memorial 7 Aside Football Tournament Mitai Council Morena Sinduna ngasi More Turel Wang Malaikai da Laiba Eastern Science School gi ground da Haudokre ngasi Haudokpa duda Colonel Sumit Sud Commandant 43 Assam Rifles More Mayang Lambam Thoiba Maitai President Mitai Council More Morangthem Amit Singh ASP Ops More Police More gi tungan ba community gi luching basing amadi Imaluk kayagi luching bisingna saruk yaki ngasi haudopagi exhibition match oina SWYC amadi Mami Thawan team anina sanaki ani shubak match da DMFC amadi TYC team anina sanaki Hauze Gawada Chathariba Indian Super League ki ngarang sanaki ba humputra mga suba match da FC Gawaga SC East Bengal all amamam chanaduna draw oikre ngasi numidang pung taret makai tabadagi humputra taruk suba match Mumbai City FC ki North East United FC ga sanaba haukre hayeng January 13 match ani laigani ahanba match numidang wai pung mga tabada Hyderabad FC ga Chennai FC ga sanagani anisuba match na numidang pung taret makai tabada ATK Mohun Bagan ga Kerala Blasters United ga sanagani Aloibada Maroiba Pau Mohana Pizari Jati ki Mapa Mahatma Gandhi ki humputra humduk shuba laikidabagi ningsin tumon pangthok tuna ikaikumab utkre Education Minister S. Rajendra College Singh surprise visit sakre Agricultural Law Singh Tara Nipan Chatna Kiroi Haina Prime Minister Narendra Modi na haikre Winner first Devan Memorial 7 Aside Football Tournament Eastern Science School Moregi Ground ngasidagi haudokre Ngasigidamakta pawda matang sida loijari niyang tabiribasingbo amukana kurumjari